Manipur ki chahi helaba irangda Jiribam Da Nouna Achouba Lanbung Olle kuki militant singna laandarakpada CRPF jawan ama sire Manipur police ki ani sokle haire thodok asigi matangda SKTV news ki akhanaba pawda mama Kuni kedan mo ya ông này tao không tê mang cái mông phải mang cái khu ý nó ngọ vô có mấy thức tăng cầm bút xíu thôi có mấy thức này xem tiếng mũ nó không cái này cũng khen cho hey dân kiếm một vậy ra cái này khét độ thôi được rồi nó sai cặp tao Manipur ki sahi helaba irang da hojik Jiribam Da Nouna Achouba Lanbung Olle kuki militant singna laandarakpada CRPF ki jawan ama sire Manipur police ki ani sokle thongdong thopam dagi aikhoi ki pawmina pirakpa pawgi matungina ngasi ayuk pung 4 makhairom taba matamda CRPF ki kunsuba battalion amasung Jiribam police ki apunba team mamana ZT road paringda district asigi manungsana district headquarter dagi kilometer 3 lom tamak salaga leiba morbung khulda operation sathana ba sangsilubada manak nakna singi sarukta leiba saijang kuki khullom dagi kuki militant singna security force tamna atarakham leitana nongmai amasung bomb kapselaktuna landaraki madudagi security force na sukut handuna nakalani gi marakta akan mamongda pungamarong kapna ki nomai kapna baduda kuki militant singna kapla pamaruna panbadagi CRPF ki personnel ama Manipur police ki personnel ani asopan nangke soklaba CRPF ki personnel adudi Bihar dagi Ajay Kumar Jha sahi nipum doini maha ki koki sarukta nomai maru ama panki aduga Jiribam district police ki SI Romendrona ye thangba khu amasung oi thangba khut ki khujaida nomai maruna panduna sokhe aduga Thoba Langatheldagi Moirangthem Robindro sahi 38 apokpa leikidraba Biren hairiba commando personnel asisu asopan nangki adubu CRPF ki personnel Bihar dagi Ajay Kumar Jha di district hospital Jiribam da pukhalaba matung laikanaba ngamdana leikidabani aduga police personnel anina laing chathagi bagalunina ka hena khudong thiningai oidre hairi thogdok aduda security force ki gari kharasu nongmi maruna panbadagi akai toy nangki nongmai kapna bagi paw phangbuga thogdok thopamda ahenba security force sangsilakhi loinena Assam Rifles ki team amasu sangsilaktuna section thorang lokhat ki amadi nongmai kapa lepki hairi ngasigi thogdok asina maram moiduna morbung maitai khulgi khunja sing mipaiba pokduna saphagadaba mafam singda thaidoktuna leinaki ningsingba yai numit nini gi mamangdasu morbung maitai khultamna kuki militant singna nongmai kapsilaktuna landarakpaga loinena ngarang numidang wairamsu laingang pokpida leiba JDO gi advisor N Sadanand gi yumsu kuki militant singna mai tharam khibagi thogdok thokhiba leikrabani